इरैचासिंबु चैनल असिना ngasisu taramna oksari miyamda khudol tawjagdoriba ngasigi video asidi lamdam sida miyamna yamna pamna yengnariba sumang kumai sumang lila sida nupi khaktana sanaba nupi sumang lila makhalse masigi maramda kharadang thamjagi ngasi aikoigi khunai sida sumang lila hairiba sumang kumai hairiba art form ase asuki matik miyamna pamnaba ma oire masina nupi sumang lila asina nupi singi personality develop tawnanabagi damakta platform ama khakni haiba wafamse thamse art form asigi bhabok su watana le asigumlaba sumang kumai si matam chupada hingduna leiba amadi miyamna hena pamnaba su oisan aduga sumang lila hairiba aikogi art form asida nupi sumang lila haina khangnaba nupi ngaktana thogan tawba amasu leiri adubu nupi sumang lila gidi nupa sumang lila dauna bhabok masing yamna leijadaba khak natana sendal lambi oina koina chatlaga sanabagi khudong chabasu leijade asigumlaba nupi sumang lila asigidamak miyoi kayana ngasi phawa thawai yauna chen chongduna thawai haptuna lakli adubu nupi ngaktana sanajaba nupi sumang lila asibu nupina kharanadi yamna thawoibide khangbide amadi khangnabasu hotnabide mayekidi nupigi thabaknina nupina hena khangpham thokpani thawai yaufam thokpani amadi saugat phibam thokpani adubu onna tainana nupi singna nupina tawba thabaksi namthanab hotnai pukning thogatpagi mahutta hulli amadi noknabi masidi masana masabu singthajabani haijaningi nupi ayambana thawai yauna nupi sumang lila asibu yengbiraba amadi saugat pirabadi masigi bhabok kaisu watloi haijani hawjik nupi sumang lila asi hinghanba kanagadra natraga kanaroidra haiduna lamdam sigi akhang ahisingna kupna khanaba haurakli nupi sumang lila gi haurakpham hairagadi ing sok 1963 ki matamda Nagampalda leiba lai ising saibigi laibungda laikai nupi mayamna khomjillaga ihan hanba oina nupi moirang praba laigi thogal oina sanaki utki maduda yaukhiba nupi kharagi maming panba taragadi gambhini kombi indumukhi amadi muktabali asina chingba oja sing asini matam adudagi leptana chatharakuna ngasi phawbada nupi sumang lila asi sahi khudingi athoi ahen tanaba yauduna lei ngasi iramda masigi akhang ahi oja guru singi mot matung ina nupi sumang lila asi asuki matik kanaba leiramle khudam oina masina nupi singi personality develop tawhanbada natana leadership quality lehanaba semba platform amasu oi khunai amada leiriba nupi singna sothadana leiba amadi mabudi marau sing phana amasung isang thona leiraba khunai ado saukhatpa khunai ama oigani iramdam ase kanbada lamdam sigi nupi singna achouba thodang kaya ngasi phawba lawduna lagli hairiba daita lawriba nupi sing adugi maraktagi lusingbi oiba ngambi matik mathona leibi amadi mithoi mihenbi nupi sing changi asigumba gunsing ase nupi sumang lilagi artist ayambagi masada soidana paktuna leigani khali makhoida miyam mangda karigumba khara mayek sengna phongdokpa ngambagi thona chauna lei lamdam sida lairik laisudi yamna haiba aduga asigumba thona isang watpadagi masada mapung phadaba miyoi amagumna khanjaba nupi yamna leiri ngasi aikogi lamdam sigi lusingbi nupi singi wari hangatna yengba matamda luchingbi singdu ayambana nupi sumang lilaga mari leinaramba gi wari wakhong kaya thengnajai khudam amatang pallabada miyamna ngasi ima thokjom ramani haina khangnaribi luchingbi asi matam amagi nupi sumang lilada thonglen sabada amadi atopa role kaya sabada miyamna sonakhibi artist amani mahakna
ꯑꯇꯣꯞꯄ ꯏꯃꯥ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯇ ꯅꯠꯇꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅꯁꯨ ꯂꯩꯔꯛꯈꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯕ ꯑꯃꯗꯤ ꯎꯕꯤꯕ ꯆꯪꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯌꯥꯝꯅ ꯏꯆꯪ ꯊꯧꯅꯥ ꯂꯩꯅ ꯊꯕꯛ ꯇꯧꯔꯛꯇꯨꯅ ꯁꯃꯥꯖ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯖꯅꯤꯡꯏ ꯑꯃꯨꯛꯀꯁꯨ ꯑꯌꯦꯛꯄꯝ ꯔꯅꯤꯇꯥꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯄꯥꯝꯖꯕ ꯑꯃꯈꯛꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯀꯃꯦꯟꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯎ